ngase yuk pung tarukrom tarakpa dwaida Churchandpur district ki Khanpri village da Assam Rifles amadi UKNA Kapnabada UKNA mari Sire haina confirm oide makhataba paw ngaminase Nakalamarom da Bamodagi KIA PDF taruk thermal drone sizinaraga kapthabada Sire haide Kotu gi paw khumpen da badagi NPO na pung ne phunipan gi economic blockade Laothokhre Haukiba October thagi kumapan amasung kunthra da daily khungang da Naga miyamna ikai khumnariba TS moibagi poster bu amukta natana anirak hana segai bu natana masing yamlaba bambula thaduna mafam adu da laiba miyamda akai ba thohan khibagi thodok adugi matangda Naga People's Organization NPO na thamkiba press release adugi matangda Committee on Tribal Unity kotuna thamlakhiba wafam adu peningai oide maramaduna lakliba thasagi mangagi numidangdagi hauduna pungni phunipan gi economic blockade ki khongjang sangsilagani haina Naga People's Organization NPO na phongdorakle NPO na thadorpu cherol amada thaudo asigi matangda kotu na karigumba responsible oiba organization ama oiramlabadi hiramasigi matangda honesty amasung integrity leina thaudang pangthoklamgadabani thaudo asida we want cookie land amasung we demand cookie land haina slogan laukhiba si cookie singna lawba natrabadi karamba miyoina lawromgani haina su NPO na kotu da wahang hanglakle thaudo asigi matangda cookie zo miyam punamakta NPO na mara sibanate NPO na hangkhibade community da yumpham oiba CSO singna thaudo asida mara laiba miyoi sing puthoktura NPO da sinanaba khanghankhibane adubu kotu na thamlakliba wafam asna takpade Naga miyam gi lusingba amabu ekai khumnabu utpagi mahut lusingba sibu singnabagi thawong ama oina khujil tharang tawduna atamnana chathakhiba thawong amani haiba mayek sengna taklei maramaduna Naga miyam gi lairiba dignity integrity amasung safety gi damaktangai fadaba lokhataba yadaba khongthang ama oina lakliba thasigi mangagi ahinglongyai hauduna kangpukpi tamna economic kamari lenaba tongan polam sing pusinbada thingbagi khongjang sangsilagani haina NPO na thadrokpa zero sinama khatare PMJAY amadi CMST gi kanaba leptana phanghanaba MP bimona taksin khre Laibasida khwaidagi sauna health insurance ama oidiba legakna hawdokhiba Pradhan Mantri Jan Ayogya Yojana PMJAY amadi Manipur legakna hawdokhiba Chief Minister ge haksel ge tengba CMST scheme ge makhada private hospital singna chathariba layeng leptana miyamda kanaba phanganbiyo haiduna Lok Sabha ge MP Angomsa Bimol Akoijamna Association of Healthcare Providers India Manipur chapter ge President Dr. Palen Khudongbom da se iduna taksin khre ngarang ge MP Bimol na ikhiba se aduda Sahiyasigi November 3 tagi hairiba scheme ani asigi makhada piramba kanaba punama private hospital singna piraklagani haina khangalakpa thengnare private hospital singna thengnariba khudong chadaba amadi mari lenaba authority singna matam chana fund thadoraktabadagi mayoknariba awaba punama khange fund thadoraktabana maram oiraga private hospital singna mathau pangthokpa amadi anababu layengbada sauna awaba oire haibasu khange association na talaba demand punama maram chaba demane adubu legakna hawdokhiba scheme asigi matengna Jariba imung kayagi anabadadi private hospital singna layengbo lepkhibada hena awaba oiragani layengbo lepkhibana yamna aruba anaba singi layeng sathariba amadi dialysis tawriba patient singda tholakadaba khudong thiba kaya adu urubada tu chungba phawi scheme singa sigi makhada thadoraktriba fund matam chana thadoraknaba mari lenaba Union Health Minister ga paw phawnaduna mahak masana sukana taksile Union Health Minister JP Nadada se iba amadi atopa parliamentarian singi mateng lawnaba kana honade thadoraktriba fund sing athubada thadoraknaba amadi hojik leiriba khudong chadaba sing ase athubada loisilakani habagi thajaba lei association sigi makhada leiriba private hospital singdagi PMJAY amadi CMST scheme gi makhada chatharaba layeng November 3 tagi leplagani haina laukhiba warep makhata na khanthabiduna scheme asigi makhada layeng liba aruba laina amadi dialysis tawriba patient singda makhata na khudong chaba pibiyu haina su MP Bimolna ikhiba cherol aduda palli haire Imphal Guwahati ki flight masing hanthakibadagi ticket ki mamal wangkhatkibani haina thamlakhre Manipur da thoknaba crisis asida ngasi phawba lenga ki maikaidagi miyambu free movement chathanba ngamdana laiba sina maram oiraduna lairiba miyam Manipur gi wangmada lairiba tongan ba state singda aeroplane tongduna chatpana amata ngairaba pambai ama oiringai Imphal Guwahati ki flight tongbagi ticket ki mamal khangwang wangkhatkiba ase hairiba route asida pairiba flight ki masing ase hanadagi hanthakibana maram oiduna flight tongba
ꯇꯣꯡꯕꯒꯤ ꯇꯤꯀꯦꯠꯀꯤ ꯃꯃꯜ ꯑꯁꯤ ꯋꯥꯡꯈꯤꯕꯅꯤ ꯍꯥꯏꯅ ꯕꯤꯔ ꯇ꯭ꯔꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯁꯤꯇꯦꯃꯤ ꯀꯩꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯏꯝꯐꯥꯜ ꯒꯨꯋꯥꯍꯥꯇꯤꯒꯤ ꯐ꯭ꯂꯥꯏꯠ ꯇꯣꯡꯕꯒꯤ ꯇꯤꯀꯦꯠꯀꯤ ꯃꯃꯜ ꯋꯥꯡꯈꯠꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯌꯔꯄꯣꯔꯠ ꯗꯥꯏꯔꯦꯛꯇꯔ ꯁꯤꯄꯦꯃꯤ ꯀꯩꯁꯤꯡꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯗ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝꯗ ꯏꯝꯐꯥꯜ ꯒꯨꯋꯥꯍꯥꯇꯤꯒꯤ ꯐ꯭ꯂꯥꯏꯠ ꯃꯁꯤꯡ ꯑꯁꯤ ꯅꯣꯡꯃꯗ ꯑꯦꯌꯔ ꯏꯟꯗꯤꯌꯥ ꯑꯦꯛꯁꯄ꯭ꯔꯦꯁꯅ 3ꯂꯛ, ꯏꯟꯗꯤꯒꯣꯅ 2ꯔꯛ ꯄꯨꯟꯅ ꯅꯣꯡꯃꯗ ꯐ꯭ꯂꯥꯏꯠ ꯁꯥꯔꯚꯤꯁ 5 ꯂꯩꯗꯨꯅ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯄꯦꯁꯦꯟꯖꯔ 900ꯗ ꯐ꯭ꯂꯥꯏꯠ ꯇꯣꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯝꯊꯥ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯑꯦꯌꯔꯂꯥꯏꯟꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯗ ꯁꯨꯞꯅꯇꯒꯤ ꯐ꯭ꯂꯥꯏꯠ ꯁꯥꯔꯚꯤꯁ ꯑꯃꯗ ꯍꯟꯊꯈꯤꯕꯗꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯄꯦꯁꯦꯟꯖꯔ 370 ꯈꯛꯇꯗ ꯐ꯭ꯂꯥꯏꯠ ꯇꯣꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕ ꯉꯝꯂꯤ ꯍꯥꯏꯔꯤ꯫ ꯍꯥꯟꯅꯒ ꯌꯦꯡꯅꯔꯨꯕꯗ ꯃꯤꯌꯥꯝꯅ ꯐ꯭ꯂꯥꯏꯠ ꯇꯣꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ 70% ꯍꯟꯊꯈ꯭ꯔꯦ꯫ ꯑꯁꯤꯗ ꯅꯠꯇꯅ ꯑꯦꯌꯔꯂꯥꯏꯟꯁꯤꯡꯅ ꯑꯦꯌꯔ ꯐꯦꯌꯔ ꯂꯧꯕꯒꯤ ꯀꯥꯡꯂꯣꯟ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟꯗ, ꯁꯤꯠꯀꯤ ꯃꯁꯤꯡ ꯑꯃꯁꯨꯡ ꯕꯨꯀꯤꯡ ꯄꯦꯇꯔꯟꯅ ꯂꯦꯞꯄꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯦꯌꯔ ꯐꯦꯌꯔꯒꯤ ꯃꯇꯥꯡꯗ ꯊꯣꯛꯄ ꯐ꯭ꯂꯛꯆꯨꯑꯦꯁꯟ ꯑꯁꯤ ꯃꯤꯑꯣꯏꯕꯅ ꯂꯦꯞꯄ ꯉꯝꯗꯦ ꯍꯥꯏꯅꯁꯨ ꯗꯥꯏꯔꯦꯛꯇꯔ ꯀꯩꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯃꯊꯧ ꯇꯥꯕ ꯏꯝꯐꯥꯜ ꯒꯨꯋꯥꯍꯥꯇꯤꯒꯤ ꯐ꯭ꯂꯥꯏꯠꯀꯤ ꯃꯁꯤꯡ ꯑꯁꯤ ꯍꯦꯟꯒꯠꯄꯤꯅꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯁꯨꯡ ꯑꯦꯌꯔꯂꯥꯏꯟ ꯑꯣꯄꯔꯦꯇꯔꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ एम्प्लॉयीसिंग ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯄꯦꯟ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯃꯃꯥꯡꯗ ꯗꯤꯃꯥꯟꯗ 13 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯅꯕ ꯂꯩꯉꯥꯛꯇ ꯄꯤꯁꯤꯟꯗꯨꯅ ꯕ꯭ꯂꯦꯛ ꯕꯦꯠꯆ ꯊꯦꯠꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯕꯁꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯐꯪꯗꯅ ꯄꯥꯎꯈꯨꯝ ꯂꯥꯛꯇꯕꯗꯒꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯄꯦꯟ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯋꯥꯔꯦꯞ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯄꯦꯟ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯍꯩꯁꯪꯁꯤꯡ ꯑꯃꯗꯤ ꯑꯦꯁꯦꯟꯁꯤꯌꯦꯜ ꯀꯃꯣꯗꯤꯇꯤꯁꯤꯡꯗꯤ ꯀꯣꯟꯁꯤꯜꯂꯣꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯁꯥꯔꯚꯤꯁꯦꯁ ꯐꯦꯗꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯤꯁꯨꯝꯊꯣꯡꯗ ꯂꯩꯕ ꯄꯦꯟꯁꯅꯔ ꯁꯪꯂꯣꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯁꯥꯔꯚꯤꯁꯦꯁ ꯐꯦꯗꯔꯦꯁꯟꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯥꯏꯁ꯭ꯔꯝ ꯁꯔꯠꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯐꯦꯗꯔꯦꯁꯟ ꯑꯁꯤꯅ ꯄꯣꯏꯟꯠ 13 ꯌꯥꯎꯕ ꯗꯤꯃꯥꯟꯗ ꯑꯃ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯄꯤꯁꯤꯟꯈꯤ꯫ ꯗꯤꯃꯥꯟꯗꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯦꯟꯁꯟ ꯑꯃꯗꯤ एम्प्लॉयीसिंगी DADR असी सेंट्रल गवर्नमेंट की चादा 58 पीरिबा असिगा मानना पीबियो हाइबा याउरे। मणिपुर की ओइनदी DADR असी हाना 39 ओइदुना चादा 19 अमना बैकलॉग लैरिबा असी मेंखटपियो हाइदा डिमांड तौदुना लाकपने। हंदा इखंग खंगौदना DADR असी सुपनगी चादा अहुम खक्तम हेंगलकपा असी एम्प्लॉयी अमदी पेंशनर सिंगना याबा ngамloi। एम्प्लॉयी सिंगना DADR हेंगटपियो हाइरिबा असी स्टेट असिगे इकोनॉमिक चाउना मरि लेनरिबने हाइबसे लेगाना खंगदबने। सेंट्रल गवर्नमेंट की ओइनदी हौजिक 9 पे कमीशन लाक्लबने। 9 पे कमीशन की ओइनसु हौजिक टर्म ऑफ रेफरेंस सेम की पतनतना कमिटी सु सेम ख्रे। मरमदुना मणिपुर की ओइनसु 9 पे कमीशन असी सनब हौनब खोंगथांग लौखटपियो। मसिनतना एम्प्लॉयी सिंगी थबक्ता पोथाबगी चही असी 63 ओइहनबियो हाइबन सिंगबा डिमांड सिंग मणिपुर लेंगाक्ता तांदुना लाक्पने। गवर्नमेंट की माइकैदगी पॉजिटिव ओइबा पाउखुम लाक्तबा मरमना मखोइगी थौंग असबु यानिंगदबु उत्पा ओइना तांग 19 कुंथ्रा फावबा एम्प्लॉयी सिंगी अमुबा बैच सेटुना मथौ पांगथोक्तुना खोंजंग चंगसिलगनि हाना फोंदोखिबा लैख्रबनि हाइरे। नवेम्बर था पोपी लोकपा मतमनि लेंगाकना पोपी लोकत्रिङैदा पाक्तकना मांगहन्नबा थौरांग लौखटहनिङै हाना फोंदोरख्रे। मणिपुरदा गोल्डन एज सेमगटलंबा इबुदौ अनिगी सांलेन सानबा लमदमसिगी मियामना तेंबांगबिरकपा चाउथुकसै हाना फोंदोरक्ले। मियामना हाइनबदा पोपी सि नवेम्बर थादा लोकनै था सिदा पोपी पाम्बी असि यान्थाथौरबदि मसिदगी सुंगलकदबा ड्रग्सिंग मांगहनबा ngamgani। हयेंग पोपी लोकख्रबा मतुंग डिसेम्बरदा पोपी यान्थाथपना कानाबा फंगलोय। मरमदुना इरमदम असigi हौगलक्लेबा तुंगी युम्बिरेलसिंगबु ड्रगतगी कन्ननबगिदमक लेंगाकना अरैबा पांगल सिजनदुना मणिपुरगी सिंगमाइसिंगदा थारिबा पोपी पाम्बीसिंग पाक्सना मांगहनबगी थबक लौखटहनिङै हाइना कैराव एसिगी MLA लौरेम्बम रामेश्वर मैतैना फोंदोखरे। वाफम असि ngarang खागेंबा कमिटी कियामगै सिंदुना कियामगै खागेंबा मसा इबुंगोगी सांगलेंदा पांगथोखिबा इबुदौ मोंयामबा अमदि मसा इबुंगो इबुदौ खागेंबगी सांगलेन सानबगी मियामदगी तेंबांग लौबगी थौरम हौदोकपदा फोंदोखिबने। महाना मखाताना हाय इनात लाइनिंग चौखटनबा उमंगलाइ सिंगी अरिबा लाइबुंगसिंग सेमगटपा मथौ ताइ। उमंगलाइना मैतैगिदि थवाइनि पुनमकनि कियामगैदा लैरिबा उमंगलाइ सिंगी मरु ओइबसिंग अदु खंगहन्नबा अमदि लाइब्रेरी थंदुना लाइनिंगी ओइबा वर्कशॉप कया पांगथोक्तुना खदनाइनदुना इपाइपुसिंगना थमलंबा कल्चर की मरोइबदु ngasi mirolda khanghanba mathau tai। मालेमदा चाखलबा लेबाक चाइनादा दाओइजम, जापानदा सिटुएजम सिंगबा मपा मपुन चलंबा लाइनिंग चले। मणिपुर की सु इपाइपु सिंगना थमलंबा चनबी मयाम असि माखिदनबा सेमगटपा मथौ ताइ। था अमगी मनुंगदा नोमा पानबा अमदि थानेलदा पुंदुना उमंगलाइ सेमगटनबा खनसे। रिसर्च स्कॉलर मयाम पुथोक्तुना लाइनिंग असigi मरोइबा किया अदु मियामदा खंगहलबदि लेबा असि इंगनी। सांगलेन अनि असे अहांग पुथोक्तुना सागे हाइजबनी अदुबु मियामना लाइगी ओइबना
ꯑꯁꯤꯅ ꯃꯈꯣꯏꯒꯤꯁꯨ ꯑꯉꯝꯕ ꯍꯥꯞꯆꯒꯦ ꯍꯥꯏꯕꯗꯒꯤ ꯃꯤꯌꯥꯝꯗꯒꯤ ꯇꯦꯡꯕꯥꯡ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯧꯗꯣꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯁꯤꯗ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯂꯤꯕ ꯃꯤꯇꯩ ꯄꯥꯡꯒꯜꯁꯤꯡ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯒꯗꯧꯔꯤꯕ꯭ꯔꯥ ꯕꯤꯖꯦꯄꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯤ.ꯑꯦꯜ. ꯁꯟꯇꯣꯁ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅꯔꯛꯂꯦ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯃꯅꯗꯤ ꯕꯤ.ꯑꯦꯜ. ꯁꯟꯇꯣꯁ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯈꯪꯍꯜꯂꯛꯄ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯈꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9, 2025ꯀꯤ ꯅꯨꯡꯊꯤꯜ ꯐꯥꯎꯕ ꯂꯩꯔꯝꯈꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:95 ꯇꯥꯔꯛꯄꯗ ꯔꯥꯖꯚꯕꯟꯗ ꯆꯠꯇꯨꯅ ꯐꯝ ꯊꯥꯗꯣꯛꯄꯒꯤ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ ꯑꯗꯨꯒꯤ 12ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯂꯥꯏꯔꯛꯂꯤꯕ ꯇꯥꯡꯀꯛ ꯑꯅꯤꯔꯛ ꯁꯨꯔꯛꯂꯕ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯂꯣꯏꯁꯤꯟꯗꯨꯅ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃ ꯑꯃꯨꯛ ꯍꯟꯅ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯅ ꯇꯛꯁꯤꯜꯂꯛꯄꯒꯤ ꯃꯍꯩ ꯑꯣꯏꯅ ꯄꯥꯔꯇꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡ ꯃꯊꯪ ꯂꯥꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯍꯪꯅꯔꯛꯂꯦ ꯀꯔꯤꯒꯨꯝꯕ ꯕꯤꯖꯦꯄꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯒꯤ ꯃꯪꯂꯥꯟ ꯃꯪꯂꯛꯈꯤꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯒꯤ ꯃꯪꯐꯥꯎꯅꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯨ ꯍꯪꯅꯔꯛꯂꯦ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯔꯛꯂꯤꯕ ꯕꯣꯃꯥꯔꯥ ꯁꯦꯇꯨ ꯂꯛꯁꯃꯤ ꯖꯟꯗꯟ ꯁꯟꯇꯣꯁ B.L. ꯁꯟꯇꯣꯁ ꯊꯥ ꯑꯁꯤꯒꯤ 12ꯗ ꯏꯝꯐꯥꯜꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯁꯨꯡ ꯄꯥꯔꯇꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯒ ꯎꯅꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯒꯗꯒꯦ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕꯅ ꯀꯅꯥ ꯑꯣꯏꯒꯗꯧꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯒꯅꯤ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ B.L. ꯁꯟꯇꯣꯁꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃ ꯂꯩꯍꯟꯕꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯐꯤꯚꯝꯁꯤꯡ ꯂꯩꯈꯥꯏ ꯇꯥꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡ ꯃꯈꯥ ꯇꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯛꯂꯤꯕ B.L. ꯁꯟꯇꯣꯁ R.S.S.ꯀꯤ ꯄ꯭ꯔꯆꯥꯔꯛ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕꯅꯤ ꯐꯝ ꯑꯁꯤ ꯄꯨꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯖꯣꯏꯟꯠ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯥꯎꯕ ꯑꯣꯏꯔꯝꯂꯕꯅꯤ ꯑꯗꯨꯒ ꯀꯨꯝꯖꯥ 2019ꯗꯒꯤ ꯃꯍꯥꯛꯅ ꯐꯝ ꯑꯁꯤ ꯄꯨꯔꯛꯈꯤꯕꯅꯤ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤ R.S.S.ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯝꯂꯛꯂꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯗꯨꯅ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ R.S.S.ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯗꯨꯅ ꯂꯥꯛꯄꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛ ꯍꯥꯟꯅ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯥꯖꯕ ꯌꯥꯕ ꯁꯣꯔꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯉꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯁ꯭ꯇꯦꯠ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯊꯨꯡꯂꯔꯦ ꯍꯥꯏꯕ ꯇꯥꯏ ꯄꯥꯔꯇꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯥꯛꯂꯕꯁꯨ ꯄꯥꯔꯇꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯑꯣꯏꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯃꯠꯇ ꯈꯪꯍꯜꯂꯛꯄ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜꯗ ꯍꯟꯅꯔꯛꯈꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 13ꯒꯤ ꯃꯇꯨꯡꯗꯒꯤ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯄꯤꯔꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ NFSLꯅ ꯑꯣꯗꯤꯑꯣ ꯑꯦꯛꯖꯤꯕꯤꯠꯁꯤꯡ ꯑꯗꯨ ꯇꯦꯝꯄꯔ ꯇꯧꯔꯦ ꯑꯃꯁꯨꯡ ꯕꯤꯔꯦꯟꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯈꯪꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯈ꯭ꯔꯦ ꯃꯦ 3, 2023ꯗꯒꯤ ꯊꯣꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯕꯤꯔꯦꯟꯅ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯗ ꯏꯝꯄ꯭ꯂꯤꯀꯦꯠ ꯇꯧꯕ ꯃꯍꯥꯛꯀꯤ ꯑꯣꯗꯤꯑꯣ ꯇꯦꯞꯅꯤ ꯍꯥꯏꯕ ꯈꯔ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯇ꯭ꯔꯁꯠꯅ ꯄꯨꯊꯣꯔꯛꯇꯨꯅ ꯃꯉꯣꯟꯗ ꯃꯔꯥꯜ ꯁꯤꯔꯒ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ WPC ꯅꯝꯕꯔ 702/2024ꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯌꯦꯜ ꯉꯔꯥꯡꯁꯨ ꯑꯦꯄꯦꯛꯁ ꯀꯣꯔꯠ ꯑꯁꯤꯗ ꯆꯠꯊꯈ꯭ꯔꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯁꯇꯤꯁ ꯁꯟꯖꯣꯏ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯑꯂꯣꯛ ꯑꯔꯥꯙꯦꯒꯤ ꯕꯦꯟꯆꯅ ꯃꯦꯇꯔ ꯑꯁꯤ ꯂꯧꯈꯠꯂꯛꯄꯗ ꯅꯦꯁꯅꯦꯜ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤ NFSL ꯒꯥꯟꯙꯤꯅꯒꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯜ ꯇꯧꯔꯒ ꯁꯕꯃꯤꯠ ꯇꯧꯔꯛꯄ ꯂꯦꯕꯣꯔꯦꯇꯔꯤ ꯑꯁꯤꯒꯤ ꯔꯤꯄꯣꯔꯠ ꯀꯣꯔꯠꯇ ꯊꯝꯈꯤ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯇ꯭ꯔꯁꯠꯀꯤ ꯄꯤꯇꯤꯁꯟ ꯑꯁꯤ ꯉꯔꯥꯡ ꯕꯦꯟꯆ ꯑꯁꯤꯒꯤ ꯀꯣꯁ ꯂꯤꯁꯇꯒꯤ ꯑꯥꯏꯇꯦꯝ ꯅꯝꯕꯔ 31ꯗ ꯂꯤꯁ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯤꯅꯤꯠ 50 ꯔꯣꯝ ꯁꯥꯡꯕ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡꯁꯤꯡ ꯑꯗꯨ ꯀꯦꯁ ꯑꯁꯤꯒꯤ Y1 ꯍꯥꯏꯅ ꯃꯥꯔꯀꯤꯡ ꯇꯧꯕ ꯑꯦꯛꯖꯤꯕꯤꯠ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯣꯔꯠꯅ ꯃꯦꯇꯔ ꯑꯁꯤ ꯂꯧꯈꯠꯂꯛꯄꯗ ꯂꯦꯕꯣꯔꯦꯇꯔꯤ ꯑꯁꯤꯗꯒꯤ ꯄꯤꯈꯠꯂꯛꯄ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯕꯤꯔꯦꯟꯒꯤ ꯑꯣꯗꯤꯑꯣ ꯇꯦꯞꯅꯤ ꯍꯥꯏꯔꯤꯕ ꯑꯣꯗꯤꯑꯣ ꯑꯦꯛꯖꯤꯕꯤꯠꯁꯤꯡ ꯑꯁꯤ ꯇꯦꯝꯄꯔ ꯇꯧꯔꯕꯂꯦ ꯑꯃꯁꯨꯡ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯉꯥꯡꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒ ꯃꯥꯟꯅꯩ ꯅꯠꯇ꯭ꯔꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯒꯤ ꯑꯣꯄꯤꯅꯤꯌꯟ ꯌꯥꯎꯅ ꯚꯣꯏꯁ ꯀꯝꯄꯦꯔꯤꯖꯟ ꯄꯥꯡꯊꯣꯛꯄꯗ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯐꯤꯠ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯂꯦꯕꯣꯔꯦꯇꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯄꯗ ꯀꯣꯍꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯈꯤꯕ ꯀꯥꯎꯟꯁꯤꯜ ꯄ꯭ꯔꯁꯥꯟ ꯚꯨꯁꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯗꯤꯑꯣ ꯑꯦꯛꯖꯤꯕꯤꯠꯁꯤꯡ ꯑꯗꯨ ꯇ꯭ꯔꯨꯠ ꯂꯦꯕꯇ ꯑꯦꯛꯖꯥꯃꯤꯟ ꯇꯧꯕꯒꯤ ꯄꯤꯈꯠꯂꯛꯄ ꯐꯣꯔꯦꯟꯁꯤꯛ ꯔꯤꯄꯣꯔꯠꯇꯗꯤ ꯆꯥꯗ 93ꯒꯤ ꯆꯥꯡꯗ ꯆꯨꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯁꯕꯃꯤꯁꯟ ꯇꯧꯔꯛꯈꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ NFSLꯅ ꯄꯤꯔꯛꯂꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤ ꯄꯤꯇꯤꯁꯅꯔꯗꯁꯨ ꯌꯧꯍꯟꯕꯒ ꯂꯣꯏꯅꯅ ꯔꯤꯄꯣꯔꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡ ꯀꯣꯔꯠꯇ ꯐꯥꯏꯜ ꯇꯧꯔꯛꯄ ꯌꯥꯒꯅꯤ ꯍꯥꯏꯈꯤ ꯂꯣꯏꯅꯅ
लोइनाना कोर्ट की माइकैदगी गांधीनगर की रिपोर्ट असगी फाइनल रिपोर्ट सिंह पिटिशन असगी पार्टी सिंहदा यौहनबगा लोइनाना मखा ताबा हियरिंग मथंग थागी निपानदा चथानबा लेपकी पनबा याबदी पिटिशन असगी वायल चथारकोदा बिरेन की मचानुपीना महाक्सु पिटिशन असगी पार्टी एमा ओइजगे हाइना प्रेयर तोरपा लैख्रबनी अदुबु सुप्रीम कोर्ट की माइकैदगी वायल असे फैमिली मैटर नते हाइदुना रिजेक्ट तोरखिबनी हाइदे यूनियन मिनिस्टर यंगसिनगनी हाइबा मफमसिंग डीसी ने इंस्पेक्शन तौख्रे हाइदे थासगी तरुकता यूनियन स्टेट मिनिस्टर वुमेन एंड चाइल्ड डेवलपमेंट साबित्री ठाकुरना जिरिबांदा लाक्तुना यंगसिनगनी हाइबा मफमसिंग ngarang district asigi deputy commissioner Krishna Kumar na lusingba official sing na mangjongna chatuna inspection chathakre ngarang DC na yengsin khiba mafam singi manungda Dibong Gram Panchayat Aglapur Sonapur Jila Parishad laiba Amrit Sarobar Pondas yauna Kadamtala Madhapur da laiba Anganwadi Center amasung Kamranga Maite yauna Reda Sakti Southern Home Sorok Atingbi Yauke Inspection Sida DC na Jiribam amasung Borobekra gi BDO Singasu Union Minister gi Khongsat asiga mari lenana Wadi Sana ki bagalunana Amrit Sarobar Pondas Pukri gi Phibam Ningthijana thamna bapaktak PK Anganwadi Center Singasu DC na masigi worker amasung helper Singa Wadi Sanaduna Post Hand Tracker Monitor Taunaba amasung Pradhan Mantri Makrubanna Yosna yauna atai scheme singna konsin banupi angang singi data ningthijana thamna bakangan ke